ꯄꯣꯛꯄꯤꯗꯒꯤ ꯄꯦꯁꯦꯟ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯌꯣꯝꯂꯒ ꯔꯤꯝꯁꯇ ꯂꯥꯌꯦꯡꯈ꯭ꯔꯦ꯫ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯇꯥꯏꯅꯐꯝ ꯈꯔ ꯔꯦꯗ ꯑꯃꯁꯨꯡ ꯕꯐꯔ ꯖꯣꯟ ꯍꯥꯏꯕꯁꯤꯡ ꯂꯩꯔꯛꯇꯨꯅ ꯆꯪꯅ ꯊꯣꯛꯅ ꯌꯥꯔꯛꯇꯕ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝꯆꯥꯅ ꯆꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯄꯥꯛꯇ ꯂꯥꯛꯄꯗ ꯑꯃꯁꯨꯡ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯄꯦꯁꯦꯟ ꯑꯃ ꯔꯤꯝꯁꯇ ꯄꯨꯔꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯂꯥꯌꯦꯡꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯒꯤ ꯄꯦꯁꯦꯟ ꯑꯃ ꯔꯤꯝꯁꯇ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯆꯦ ꯑꯁꯤꯅ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯥꯏꯃꯤꯟ ꯊꯥꯡ 95 ꯀꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯣ ꯁꯕ-ꯗꯤꯕꯤꯖꯟꯒꯤ ꯄꯥꯎꯈꯥꯎ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯍꯥꯛꯄꯨ ꯑꯅꯥ ꯂꯥꯌꯦꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 3:04 ꯇꯥꯔꯛꯄꯗ ꯔꯤꯝꯁꯇ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯕꯤꯄꯤ ꯁ꯭ꯇ꯭ꯔꯣꯛꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯀꯦꯖꯨꯑꯦꯜꯇꯤꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯅꯥꯈꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯜ ꯑꯃꯗꯒꯤ ꯊꯥꯡꯂꯥꯃꯣꯟ 22 ꯀꯧꯕ ꯅꯍꯥ ꯑꯃꯁꯨ ꯔꯤꯝꯁꯇ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯈꯤꯕꯗ ꯅꯠꯇꯅ ꯉꯔꯥꯡ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯥꯌꯦꯡꯒꯤ ꯃꯊꯧ ꯇꯥꯕ ꯑꯣꯄꯔꯦꯁꯟ ꯐꯥꯎꯕ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯀꯦꯖꯨꯑꯦꯜꯇꯤ ꯃꯅꯨꯡꯗ ꯈꯛꯇ ꯅꯠꯇꯅ ꯃꯁꯤꯒꯤ ꯃꯄꯥꯟ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯆꯦꯛꯁꯤꯟꯅ ꯉꯥꯛ-ꯁꯦꯜꯍꯧꯈꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯑꯜꯇꯣ ꯀꯥꯔ ꯑꯃ ꯃꯇꯣꯝꯇ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯄꯩꯁꯥ 43, ꯗꯤꯖꯜꯒꯤꯅ ꯄꯩꯁꯥ 39 ꯍꯦꯟꯒꯠꯈ꯭रे꯫ ꯅꯨꯃꯤꯠ 10ꯅꯤꯗ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯨꯝꯂꯛꯁꯨꯕ ꯑꯣꯏꯅ ꯍꯦꯟꯒꯠꯄꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯂꯤꯇꯔ ꯑꯃꯗ 104.8, ꯗꯤꯖꯜꯒꯤꯅ 49.13 ꯌꯧꯔꯦ꯫ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯂꯨꯐ ꯇꯔꯥꯅ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯗꯤꯃꯥꯟ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯥꯒꯥ 6 ꯇꯦꯛꯇ ꯀꯥꯏꯗꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯁꯤꯅ ꯐꯪꯂꯕꯗꯤ ꯃꯁꯤꯗ ꯊꯣꯔꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯇꯦꯛꯆꯥꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯨꯐ 10 ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯑꯌꯨꯛꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯠꯖꯤꯝ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯂꯝꯕꯤꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ ꯌꯥꯎꯅ ꯃꯤꯆꯝ 3 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ 4ꯕꯨꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯂꯣꯟ-ꯕꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ पास्टर याउना नागा मिचम 6 नुमित 8 मनुंगदा टेक्ता कायदन रेस्क्यू तौगदबनी हाइना चिंग अमसुंग तमगी लुफ 10 ना गवर्नर अमसुंग चीफ मिनिस्टर दा जॉइंट मेमोरेंडम अमा पिसिनख्रे। मेमोरेंडम असे कौब्रु रेंज लियांगमाई वुमेन्स यूनियन की कन्वेनर नमदिन थियोलिउ मेरनमाई लियांगमाई नागा काउंसिल ईस्टर्न जोन की चेयरमैन सिलियांगबो मलांगमाई मखान कल्ला तुम्बी नागा फोरम की प्रेसिडेंट जूरिस्ट अबोनमाई मणिपुर नागा यूथ ऑर्गेनाइजेशन की प्रेसिडेंट जेनेल लैवोन फुटहिल्स नागा कोऑर्डिनेशन कमिटी एफएनसीसी की सेक्रेटरी बी रोविन इम्फाल नागा बिजनेस एसोसिएशन की प्रेसिडेंट जूलिया सिंगलाई कोकोमी की वंगांगलोई सांतना हाकपम इंडिजिनस पीपल्स फोरम मणिपुर आईपीएफएम की प्रेसिडेंट चिनाबुंग मकान अमुको की हाना की प्रेसिडेंट पीएस देवन देबान अमसुंग थवाई मिरल की प्रेसिडेंट पी सनाहनबीना खुयेक पिदुना पिसिनखिबनी। गवर्नर अमसुंग चीफ मिनिस्टर दंगसी पिसिनखिबा जॉइंट मेमोरेंडम अदुना हाई था से की तरह हुमदोइदा टेररिस्टिंग लाइलोन बाइफाई कुकी खोलदेगी मिचम 19 नमदुना किडनैप तौखी था से की तरह मंगादना सपर महीनादगी अतोप मिचम अनी फाखी पुन्ना मियोय कुनगी मनुंगदा 14 थादोरखी अदुबु मिचम 6 हौजिकसु कुकी टेररिस्टिंग फाजिनुना थमली। चथाकीबा एम्बुस अमसुंग मी फाबगी थबक असी कुकी टेररिस्टिंग प्री प्लान तौब अमसुंग येलो फुरुपसिंग मायोक्ता चथरकपा पांगदबगी थवोंगनी हाइरदुना फाजिनुना थमलकलिबा नागा मिचम 6 पुनुमि 8 की मनुंगदा टेक्ता कायदुना लैंगांगना रेस्क्यू तौगदबनी। करिगुम्बा मखोय सिना फंगलबदी थौदोक असिदगी थोरकपा थौदोकसिंगी टेक्चाक लैंगांगना पुगदबनी हाइरी। डिमांड असी खक्ते नंतना अपुनबा डिमांड 5 की मनुंगदा यावरिबसिंगदी येलो फुरुपसिंगी मायोक्ता लंदाबदा चेनबा मरा लैबा मियोयसिंगा लोइनना लैलोन बाइफे कुकी खुलगी चीफना थौदोकसिंग असिगी टेक्चाक पुगदबनी अमसुंग लोगी मतुंग इन्ना मखोयबु चैराक पीगदबनी। केएनएफपी गा खुयेक पिनाबसु एग्रीमेंट खुदक्ता एब्रोगेट तौगदबनी अमसुंग इंडिया लैंगांगना लैलोन बाइफे खारम बाइफे अमसुंग अकोइबा मफमसिंगदा कॉम्बिंग ऑपरेशन चथगदबनी। मोरल ग्राउंड मिलिटेंट की लोइनबी ओइरिबी डिप्यूटी चीफ मिनिस्टर नेमचा किफगेन लौथोकदबनी अमसुंग कुकी टेररिस्टिंगना हंजिन हंजिन लंदारकपा अमसुंग मियोट मिने चथरकपगी मायोक्ता मणिपुर की येलो फुरुपसिंगना पुन्ना मायोकनगनी अमसुंग लेपकनी हाइकी। मेमोरेंडम असे पिसिनबगा लोइना ngasi मिचम 6 पु टेक्ता कायदना थादोरकदबनी हाइबगी डिमांड तौरदुना लुपसिंग असिना सिंदुना फुरुप कयागी मियोयसिंगा लोइना मखान की अनाई इंटरनेशनल स्कूल की ग्राउंड खोंजंग जंगसिनखी। खोंजंग असिना लौबा वारेफकी मतुंगिना मसिबु डिमांड ओइना तक्सिलदुना मेमोरेंडम असि पिसिनखिबनी। खोंजंग असिदा सोशल एक्टिविस्ट असंका सरना हाई नुमित 9 सुरकलबा फावबदा लैंगांगना मिचम 6 की लंगला लंगजिल पुथोकपा ngamdabana मनपुर लैंगांग असे कुकी मिलिटेंटसिंगदा नाकोइदना सौगले ताकपनी फाजिनखिबा मियोयसिंग कन्नबा नत्रगा किडनैपर्सिंग फानबा लैंगांगना करिगुम्बा खोंथांग अमता
ꯂꯧꯈꯠꯇꯕꯒꯤ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ, ꯊꯧꯑꯣꯡ ꯑꯁꯤꯃꯛꯄꯨ ꯋꯥꯔꯤꯗ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯍꯟꯗꯅꯕ ꯄꯔꯥ ꯇꯝꯕꯤꯍꯧꯗ꯭ꯔꯕꯗꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯣꯀꯣꯃꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯥꯟꯇꯅ ꯍꯥꯛꯄꯝꯅ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯕ ꯃꯐꯝꯗꯒꯤ ꯃꯤꯆꯝ 6 ꯐꯥꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕ ꯈꯨꯖꯜ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯇꯥꯛꯂꯦ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯜꯂꯒꯅꯤ ꯈꯜꯂꯝꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ꯫ ꯑꯃꯨꯀꯣꯒꯤ ꯑꯦꯗꯚꯥꯏꯖꯔ ꯄꯤ.ꯑꯩꯆ. ꯗꯦꯕꯥꯟ ꯌꯥꯎꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯄꯣꯏꯔꯩ ꯂꯩꯃꯔꯦꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯤꯆꯝ 6 ꯑꯗꯨꯗꯤ ꯀꯣꯟꯁꯥ ꯈꯨꯜꯗꯒꯤ ꯔꯦꯚꯔꯦꯟ ꯗꯥꯛꯇꯔ ꯃꯅꯨ ꯊꯤꯌꯨꯃꯥꯏ 45, ꯐꯦꯟꯔꯣꯡꯋꯤ ꯊꯤꯌꯨꯃꯥꯏ 48, ꯐꯦꯟꯔꯤꯡꯂꯨꯡ ꯆꯥꯋꯥꯡ 53, ꯀꯥꯂꯤꯋꯥꯡꯕꯧ ꯑꯕꯣꯟꯃꯥꯏ 18, ꯗꯤꯂꯤꯞ ꯊꯤꯌꯣꯃꯥꯏ 38 ꯑꯃꯁꯨꯡ ꯖꯨꯅꯥꯗꯒꯤ ꯄꯥꯁꯇꯔ ꯀꯦꯄꯤꯟꯕꯧ 19ꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:20 ꯇꯥꯔꯛꯄꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯄꯨꯜꯒ ꯅꯛꯅꯕ ꯄꯣꯡꯔꯤꯡꯂꯣꯡ ꯈꯨꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕꯁ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯒꯥ 6 ꯍꯥꯠꯈ꯭ꯔꯦ, ꯁꯟꯗꯣꯔꯛꯂꯤꯉꯩ ꯐꯥꯖꯤꯟꯅꯈꯤꯕꯁꯤꯡ ꯍꯤꯡꯂꯕꯁꯨ ꯁꯤꯔꯕꯁꯨ ꯄꯤꯊꯣꯛꯅꯔꯁꯤ ꯍꯥꯏꯅ ꯀꯦꯖꯦꯠꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯂꯨꯕꯒꯤ ꯃꯈꯣꯏꯒꯤ ꯃꯤꯁꯨ ꯁꯤꯖꯔꯁꯅꯨ ꯍꯥꯏꯔꯛꯄ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯥ ꯑꯁꯤꯒꯤ 18ꯗ ꯂꯂꯣꯟ ꯋꯥꯏꯐꯩꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯜꯍꯧꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 6 ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥꯗ ꯁꯟꯗꯣꯔꯛꯂꯤꯉꯩ ꯆꯩꯔꯛꯇ ꯐꯥꯖꯤꯟꯅꯈꯤꯕꯁꯤꯡ ꯍꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯑꯣꯏꯔꯕꯁꯨ ꯈꯨꯠꯁꯤꯟꯅꯔꯁꯤ ꯍꯥꯏꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯀꯦꯖꯦꯠꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯗꯦ ꯍꯥꯏꯕꯒꯨꯝ ꯁꯟꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯐꯥꯖꯤꯜꯍꯧꯕ ꯅꯥꯒꯥ 6 ꯍꯥꯠꯇꯣꯛꯂꯨꯕꯒꯤ ꯅꯥꯒꯥꯅ ꯐꯥꯖꯤꯜꯍꯧꯕ ꯀꯨꯀꯤ 13 ꯑꯗꯨ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯈꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯔꯛꯂꯤ꯫ ꯃꯃꯥꯡꯗ ꯃꯥꯡꯈ꯭ꯔꯒ ꯅꯥꯒꯥ 6 ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯐꯥꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯀꯨꯀꯤ ꯑꯦꯟꯄꯤ ꯌꯥꯎꯅ ꯀꯨꯀꯤ ꯁꯤ.ꯑꯦꯁ.ꯑꯣ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯈ꯭ꯔꯤꯁ꯭ꯠꯀꯤ ꯃꯤꯡꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯃꯔꯛꯇ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯀꯦꯖꯦꯠꯁꯤꯒꯤ ꯆꯦꯌꯔꯃꯦꯟ ꯍꯦꯂꯤꯌꯥꯟ ꯊꯥꯡꯂꯦꯠ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯥꯡꯖꯃꯪ ꯑꯅꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯉꯁꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡꯗ ꯂꯩꯕ ꯑꯦ.ꯑꯥꯏ.ꯁꯤ. ꯍꯣꯜꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯨ, ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯆꯔꯆ ꯐꯣꯔꯝ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯎꯅ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯇꯠꯅꯗꯅꯕ ꯈ꯭ꯔꯤꯁ꯭ꯠꯀꯤ ꯃꯤꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯔꯗꯨꯅ ꯅꯥꯀꯜ ꯑꯅꯤꯗ ꯐꯥꯖꯤꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯤꯡꯂꯕꯁꯨ ꯁꯤꯔꯕꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯤꯊꯣꯛꯅꯔꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯅꯔꯛꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯃꯔꯛꯇ ꯑꯣꯏꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯇꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯁꯥꯒꯠꯃꯤꯟꯅꯁꯤ꯫ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯋꯥꯈꯜ ꯐꯥꯊꯃꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯁꯤ ꯍꯥꯏꯈꯤ꯫ ꯆꯩꯔꯛꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅꯁꯨ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯕ ꯃꯑꯣꯡꯗ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯕꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯁꯟꯗꯣꯔꯛꯄ ꯄꯥꯎꯁꯤꯡꯗ ꯀꯨꯀꯤꯅ ꯐꯥꯖꯤꯜꯍꯧꯕ ꯅꯥꯒꯥ 6 ꯑꯗꯨ ꯐꯥꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯀꯦ.ꯑꯦꯟ.ꯑꯦꯐ.ꯄꯤꯒꯤ ꯀꯦꯗꯔꯁꯤꯡꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯗꯒꯤ ꯐꯪꯕ ꯅꯠꯇꯕꯅ ꯄꯥꯎ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯍꯛꯆꯥꯡ ꯂꯧꯊꯣꯛꯀꯦ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯏꯕꯣꯂꯥ ꯇ꯭ꯔꯤꯠꯃꯦꯟꯠ ꯁꯦꯟꯇꯔ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯏꯕꯣꯂꯥ ꯂꯥꯏꯆꯠꯀꯤ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯔꯤꯕ ꯀꯣꯡꯒꯣꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯤꯉꯩ ꯉꯁꯤ ꯏꯕꯣꯂꯥꯅ ꯁꯤꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡꯕꯨ ꯂꯧꯊꯣꯛꯀꯦ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯏꯕꯣꯂꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯁꯦꯟꯇꯔ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯀꯣꯡꯒꯣꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯅ ꯂꯧꯈꯠꯂꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯁꯤ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯕꯅꯤ ꯍꯥꯏꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯕꯣꯂꯥꯅ ꯁꯤꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯏꯅ ꯁꯟꯗꯣꯛꯄ ꯉꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯍꯛꯆꯥꯡ ꯂꯧꯈꯤꯗꯨꯅ ꯄꯣꯠꯂꯣꯏꯕ ꯅꯠꯇ꯭ꯔꯒ ꯐꯨꯝꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯇꯥꯔꯕꯗꯤ ꯂꯥꯏꯆꯠ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯆꯠ ꯑꯁꯤꯅ ꯁꯤꯍꯟꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯍꯛꯆꯥꯡ ꯄꯣꯠꯂꯣꯏꯗꯅ ꯅꯠꯇ꯭ꯔꯒ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯁꯤꯡꯅ ꯑꯦꯌꯔꯄꯣꯔꯠ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯗ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯆꯦꯛꯁꯤꯟꯅ ꯃꯣꯅꯤꯇꯔ ꯇꯧꯅꯕ ꯑꯃꯁꯨꯡ ꯏꯃꯤꯒ꯭ꯔꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯅꯕ ꯆꯦꯛꯁꯤꯟꯋꯥꯁꯤꯡ ꯊꯝꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯁꯤꯟꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯩꯉꯥꯛꯀꯤ ꯗꯤ.ꯖꯤ.ꯄꯤꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ
PDMSꯀꯤ ꯑꯦꯟꯖꯦꯂꯤन ꯔꯦꯂꯤꯇꯥ ꯑꯥꯔꯅ ꯀꯛꯆꯤꯡꯒꯤ DC ꯀꯛꯆꯤꯡ DC ꯑꯣꯏꯔꯛꯈꯤꯕ ꯌꯨ ꯆꯩꯇꯟꯌꯥꯅ ꯎꯈ꯭ꯔꯨꯜꯒꯤ DC ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜꯒꯤ DC ꯑꯣꯏꯔꯛꯈꯤꯕ ꯑꯥꯁꯤꯁ ꯗꯥꯁꯅ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫